Hi, welcome back to my channel. I'm Dr. Nihar Sinam and masi 1st January 2025 sida yam important over topic ama discuss tause. Happy New Year to everyone. And ngasi gi topic se addiction oidoine. So addiction has a kind of understand tause and addiction has only drug and substance use khigi alcohol smoking khatangi wari nate addiction has makhan atop atop myam zle. So isa kari addiction lay habse akoina introspect tawraga realize tawnaba hotna se yam simple activities to arambaje addiction se and life se khar better oinaba addiction do kamaina reduce to sike or thadok sike habdo yingminase. Now when addiction habse substance use drug alcohol smoking gumada khane ama matamda but behavioral activities like gambling gumada zu addiction je haine. Now, when smoking, drinking, alcohol, and gambling, what happens is normal life, when enjoy tarombaze, thaba ama kino mai pakto e khar nungai ni awabam lai khar handa ni achapat ahawam sare harau gani nungai taba kapning wam thoi handa gani life se kitang nungai ba han or depressing kitang wai ba san chatlam doi ni yam nungai taba poram thodi mi sa depression da chatli yam nungai ba ma feel tawri sumaina feel tawi now life ta when anything feel tawse ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯤꯜ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯀꯦꯃꯤꯀꯦꯜꯁ ꯑꯦꯟ ꯍꯣꯔꯃꯣꯟꯁ ꯐꯤꯜ ꯒꯨꯗ ꯇꯧꯍꯟꯕ ꯊꯣꯛꯏ ꯑꯁꯤꯁꯦ ꯋꯥꯟꯁ ꯐꯤꯜ ꯇꯧꯔꯒꯗꯤ ꯍꯟꯖꯟ ꯍꯟꯖꯟ ꯑꯗꯨꯗꯣ ꯑꯩꯈꯣꯏꯅ ꯄꯥꯝꯃꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯔꯤꯁꯀꯤ ꯑꯦꯛꯇꯤꯚꯤꯇꯤꯁ ꯇꯧꯔꯨꯕ ꯃꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯁ꯭ꯀꯥꯏ ꯗꯥꯏꯚꯤꯡ ꯕꯟꯖꯤ ꯖꯝꯄꯤꯡꯒ ꯇꯧꯕꯁꯦ ꯌꯥꯝ ꯑꯦꯛꯁꯥꯏꯠꯃꯦꯟ ꯐꯤꯜ ꯇꯧꯕꯅꯦ ꯑꯦꯟ ꯃꯣꯏ ꯑꯗꯨ ꯍꯟꯖꯟ ꯍꯟꯖꯟꯅ ꯁꯨꯝ ꯇꯧꯅꯤꯡꯕꯅꯦ ꯑꯗꯨꯒꯤ ꯂꯦꯚꯦꯜ ꯑꯣꯐ ꯑꯦꯛꯁꯥꯏꯠꯃꯦꯟꯗꯣ ꯄꯥꯝꯃꯛꯄꯒꯤ ꯖꯤꯝ ꯆꯠꯂꯒ ꯍꯛꯆꯥꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯤꯜ ꯇꯧꯔꯨꯕ ꯃꯤꯁꯦ ꯑꯗꯨ ꯑꯗꯨꯝ ꯄꯥꯝꯃꯒ ꯑꯗꯨ ꯑꯗꯨꯝ ꯇꯧꯅꯤꯡꯉꯛꯄꯅꯤ ꯂꯥꯏꯔꯤꯛ ꯍꯩꯔꯒ ꯐꯥꯔꯁ ꯔꯦꯡꯀ ꯇꯥꯈꯤꯕ ꯃꯤꯁꯦ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯤꯕ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯒꯤ ꯑꯣꯖꯥꯅ ꯀꯪꯒ꯭ꯔꯦꯆꯨꯂꯦꯠ ꯇꯧꯕꯒꯤ ꯐ꯭ꯔꯦꯟꯁ ꯑꯦꯟ ꯐꯦꯃꯤꯂꯤ ꯍꯔꯥꯎꯕꯒꯤ ꯑꯗꯨꯒꯤ ꯁ꯭ꯇꯦꯇꯁꯇꯣ ꯃꯥ ꯃꯦꯟꯇꯦꯟ ꯇꯧꯅꯤꯡꯗꯅ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯉꯒ ꯂꯩꯕꯅꯤ ꯁꯤꯃꯤꯂꯔꯂꯤ ꯑꯩꯈꯣꯏꯅ ꯒꯦꯝꯕ꯭ꯂꯤꯡ ꯗ꯭ꯔꯤꯡꯀꯤꯡ ꯁ꯭ꯃꯣꯀꯤꯡ ꯗ꯭ꯔꯒ ꯌꯨꯁ ꯇꯧꯕꯁꯦ ꯐꯥꯔꯁ ꯇꯥꯏꯝ ꯌꯨꯁ ꯇꯧꯕꯗ ꯑꯦꯟ ꯗꯦꯟ ꯔꯤꯄꯤꯇꯦꯗꯂꯤ ꯍꯧꯔꯛꯄꯒꯤ ꯐ꯭ꯌꯨ ꯇꯥꯏꯝꯁ ꯌꯨꯁ ꯇꯧꯕꯗ ꯀꯩꯅꯣꯝ ꯇꯧꯈꯤ ꯃꯥ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯤꯜ ꯇꯧꯈ꯭ꯔꯅꯤ ꯑꯗꯨ ꯐꯤꯜ ꯇꯧꯈ꯭ꯔꯒꯗꯤ ꯑꯗꯨꯒꯤ ꯐꯤꯂꯤꯡꯗꯣ ꯁꯨꯝ ꯄꯥꯝꯃꯅꯤ ꯑꯦꯟ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯐꯤꯂꯤꯡ ꯂꯧꯕꯁꯦ ꯑꯗꯨꯔꯣꯝꯗ ꯁꯨꯝ ꯃꯥꯏ ꯑꯣꯟꯁꯤꯜꯂ ꯂꯩꯈ꯭ꯔꯅꯤ ꯅꯣꯔꯃꯦꯜ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯀꯤ ꯑꯆꯥꯄꯣꯠ ꯆꯥꯕ ꯐ꯭ꯔꯦꯟꯁꯀ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯤꯇꯪ ꯀꯣꯏꯊꯣꯛꯄ ꯆꯠꯄꯁꯦ ꯁꯤ ꯌꯥꯝ ꯕꯣꯔꯤꯡ ꯑꯣꯏꯁꯤꯜꯂꯛꯑꯅꯤ ꯑꯦꯟ ꯃꯥꯒꯤ ꯒꯦꯝꯕ꯭ꯂꯤꯡ ꯇꯧꯔꯒ ꯗ꯭ꯔꯒ ꯆꯥꯔꯒ ꯗ꯭ꯔꯤꯡꯀꯤꯡ ꯇꯧꯔꯒ ꯐꯪꯖꯕ ꯔꯤꯂꯦꯛꯁꯦꯁꯟ ꯑꯣꯔ ꯅꯨꯡꯉꯥꯏꯖꯕ ꯒꯨꯗ ꯐꯤꯂꯤꯡꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯗꯤꯄꯦꯟ ꯇꯧꯔꯛꯑꯅꯤ ꯑꯦꯟ ꯑꯣꯚꯔ ꯌꯨꯁ ꯁꯨꯝ ꯇꯧꯔꯛꯑꯅꯤ ꯑꯣꯚꯔ ꯒꯦꯝꯕ꯭ꯂꯤꯡ ꯇꯧꯈꯠꯂꯛꯑꯅꯤ ꯄꯩꯁꯥꯁꯦ ꯁꯨꯝ ꯁꯨꯝ ꯆꯥꯎꯅ ꯁꯥꯟꯅꯔꯛꯑꯅꯤ ꯑꯦꯛꯁꯥꯏꯠꯃꯦꯟꯗꯣ ꯁꯨꯝ ꯍꯦꯟꯒꯠꯂꯛꯅꯕ ꯕꯤꯀꯣꯁ ꯍꯥꯟꯅ ꯇꯧꯔꯝꯕ ꯆꯥꯡꯗꯣ ꯁꯨꯝ ꯕꯣꯔꯤꯡ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯗ꯭ꯔꯤꯡꯛ ꯇꯧꯕꯁꯨ ꯗ꯭ꯔꯒ ꯌꯨꯁ ꯇꯧꯕꯁꯨ ꯍꯥꯟꯅ ꯇꯧꯔꯝꯕ ꯗꯣꯁꯇꯣ ꯁꯨꯝ ꯅꯣꯔꯃꯦꯂꯥꯏꯁ ꯑꯣꯏꯔꯛꯑꯅꯤ ꯃꯉꯣꯟꯗ ꯍꯦꯟꯅ ꯄꯥꯝꯃꯛꯑꯅꯤ ꯍꯦꯟꯅ ꯁꯨꯝ ꯇꯧꯔꯛꯄꯁꯤꯗ ꯍꯛꯆꯥꯡ ꯁꯣꯛꯄ ꯃꯑꯣꯡ ꯄꯩꯁꯥ ꯌꯥꯝ ꯃꯥꯡꯕ ꯃꯑꯣꯡ ꯑꯗꯨꯒ ꯂꯥꯏꯐꯀꯤ ꯃꯇꯝ ꯀꯩꯀꯥ ꯌꯥꯝ ꯃꯥꯡꯍꯟꯕ ꯑꯦꯟ ꯐ꯭ꯔꯦꯟꯁ ꯑꯦꯟ ꯐꯦꯃꯤꯂꯤꯒ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯊꯣꯛꯅꯕ ꯁꯤꯒꯤ ꯆꯥꯡꯗ ꯌꯧꯔꯛꯑꯅꯤ ꯑꯗꯨ ꯌꯧꯔꯛꯑꯒꯗꯤ ꯂꯥꯏꯐꯁꯦ ꯁꯨꯝ ꯗꯥꯎꯟꯐꯣꯜ ꯑꯃꯗ ꯂꯥꯛꯑꯅꯤ ꯁꯣ ꯑꯦꯗꯤꯛꯁꯟꯗꯨꯅ ꯃꯥꯒꯤ ꯂꯥꯏꯐꯁꯦ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯃꯦꯇꯤꯛ ꯑꯣꯏꯍꯜꯂꯛꯑꯅꯤ ꯁꯣ ꯑꯁꯤꯁꯦ ꯊꯥꯗꯣꯛꯅꯕ ꯑꯩꯈꯣꯏꯅ ꯀꯩ ꯎꯄꯥꯏ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯁꯝꯅ ꯍꯥꯏꯔꯒꯗꯤ ꯖꯁ ꯂꯤꯁ ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯆꯦꯟꯖꯦꯁ ꯗꯔꯀꯥꯔ ꯂꯩ ꯏꯁꯥꯅ ꯔꯤꯌꯦꯂꯥꯏꯁ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ ꯋꯤꯜ ꯄꯋꯔ ꯌꯥꯝ ꯀꯟꯕ ꯗꯔꯀꯥꯔ ꯂꯩ ꯐ꯭ꯔꯦꯟꯁ ꯑꯦꯟ ꯐꯦꯃꯤꯂꯤꯒꯤ ꯁꯄꯣꯔꯠ ꯗꯔꯀꯥꯔ ꯂꯩ ꯁꯥꯏꯀꯦꯇ꯭ꯔꯤꯁ ꯑꯦꯟ ꯁꯥꯏꯀꯣꯂꯣꯖꯤꯁꯀꯤ ꯃꯇꯦꯡꯁꯨ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯛ ꯌꯧꯅ ꯌꯥꯝꯅ ꯗꯣꯛꯇꯔ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯦꯇ꯭ꯔꯤꯁ ꯑꯦꯟ ꯁꯥꯏꯀꯣꯂꯣꯖꯤꯁꯀꯤ ꯎꯅꯕꯒꯤ ꯆꯥꯡꯗꯣ ꯌꯧꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯩ ꯇꯧꯕ ꯌꯥꯏ ꯏꯁꯥꯅ ꯁꯦꯜꯐ ꯔꯤꯌꯦꯂꯥꯏꯖꯦꯁꯟ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯗꯦꯠ ꯌꯦꯁ ꯑꯩꯁꯤꯗ ꯑꯦꯗꯤꯛꯇꯦꯠ ꯑꯣꯏꯔꯦ ꯑꯁꯤꯁꯦ ꯐꯪꯗ꯭ꯔꯤꯈꯩ ꯑꯩꯁꯦ ꯏꯔꯤꯇꯦꯕꯜ ꯑꯣꯏ ꯑꯩꯁꯦ ꯁꯥꯎꯅꯤꯡꯉꯤ ꯃꯤꯅ ꯑꯁꯤ ꯇꯧꯔꯨꯒꯦ ꯍꯥꯏꯔ ꯌꯥꯔꯛꯇ꯭ꯔꯗꯤ ꯑꯩꯁꯦ ꯁꯥꯎꯅꯤꯡꯕ ꯑꯃ ꯄꯣꯛꯏ ꯑꯁꯤ ꯐꯪꯉꯀꯥꯟꯗꯗꯪ ꯏꯁꯥꯁꯦ ꯔꯤꯂꯦꯛꯁ ꯑꯣꯏ ꯑꯁꯤ ꯐꯪꯉꯀꯥꯟꯗꯗꯪ ꯑꯩꯁꯦ ꯅꯣꯔꯃꯦꯜ ꯇꯥꯏ ꯑꯦꯟ ꯂꯥꯏꯐꯁꯦ ꯅꯣꯔꯃꯦꯜ ꯃꯥꯜꯂꯤ ꯑꯁꯤ ꯐꯪꯗ꯭ꯔꯤꯈꯩꯗꯤ ꯅꯨꯡꯉꯥꯏꯇꯦ ꯁꯣ ꯑꯩꯈꯣꯏꯅ ꯁꯤ ꯈꯔ ꯇꯧꯕꯁꯦ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯨꯡꯉꯥꯏ ꯍꯥꯏꯁꯦ ꯅꯣꯔꯃꯦꯜ ꯇꯥꯔꯛꯑꯕ ꯃꯤꯗꯨꯅꯗꯤ ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯣꯏꯅꯤ ꯅꯣꯡ ꯐꯥꯗꯣꯛ ꯊꯛꯇ꯭ꯔꯁꯨ ꯉꯝꯃꯤꯗ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯦꯗꯤꯛꯁꯟꯅꯤ ꯅꯣꯡ ꯐꯥꯗꯣꯛ ꯊꯛꯇꯕ ꯉꯝꯕꯗꯣ ꯅꯣꯔꯃꯦꯜ ꯅꯠꯇꯦ ꯊꯛꯑꯔꯣꯏꯒꯦꯅ ꯊꯛꯇꯕ ꯉꯝꯕꯗꯣ ꯑꯗꯨ ꯅꯣꯔꯃꯦꯜꯅꯤ ꯉꯁꯤ ꯊꯛꯑꯦ ꯊꯥ ꯑꯃ ꯊꯛꯇꯕ ꯉꯝꯃꯦ ꯍꯣꯏ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯏꯚꯦꯟ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯗ ꯈꯔ ꯊꯛꯎꯔꯦ ꯑꯗꯨ ꯅꯣꯔꯃꯦꯜꯅꯤ ꯕꯠ ꯐ꯭ꯔꯦꯟꯁꯅ ꯍꯥꯏꯔꯤ ꯈꯨꯗꯤꯡꯒꯤ ꯍꯥꯏꯔꯛꯇ꯭ꯔꯒꯁꯨ ꯏꯁꯥꯅ ꯁꯨꯝ ꯅꯣꯔꯃꯦꯜ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯤꯜ ꯇꯧꯅꯕ ꯑꯗꯨꯗ ꯁꯨꯝ ꯗꯤꯄꯦꯟ ꯇꯧꯕꯁꯦ ꯅꯨꯡꯉꯥꯏꯕꯗ ꯐꯤꯜ ꯇꯧꯅꯤꯡꯉꯗꯤ ꯑꯩꯈꯣꯏ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ ꯌꯥꯏ ꯑꯩꯈꯣꯏ ꯖꯤꯝ ꯆꯠꯄ ꯌꯥꯏ ꯑꯇꯣꯞꯄ ꯑꯦꯛꯇꯤꯚꯤꯇꯤꯁ ꯂꯧꯈꯠꯄ ꯌꯥꯏ
kinom thabak amda success phangaga nungai ba feel tawrus yai friends and family ga koithok chalaga nungai ba si but nungai ba je alcohol di phangani drug di phangani or gambling di phangani khan bududi adudi obviously addiction oiduni now life ta sigi sigumboda addiction phangbu wari je sumaina atop atop activities zu addiction tawba mayam lei angang machada akhoi cartoon singboda akhoi video singboda addicted oibusli angang haije kasu khangam ba punate adigi moina first time life ta video ami yengbusida kinom tawgai nungai ba ma feel tawrani moise hana video haije kaino khangam banate matamamdadi angang je simple oiba sana poram piraga ball am piraga yumgi pot ama tarama kulom am pirazu tekot am pirazu dum kinom tawraga sana legu yawrini but adugumba potto hadi available oramina khoina sum angang da si pibam thoena khalle sanapot myam am lemina sanapot lebiri ge nungai ni na khalle but we should understand that angang sina kaisu khangja bana te world is a to sanapot le na kaisu khang bana te mana adu kaisu pa me haru bana te but akoina overly nungai ba sanapot yam colorful oiba yam stimulating oiba sanapot le gadi adu mongona normal or kani henna stimulating oiba sanapot pa kani so smine tawdena mangona video utpa kanda स्वाइन तब वर्ल्ड के सुले खामो नते बट अदु की केनम तौगे नुंगाई बा केनम तौगे इसै खोंग पा वीडियोस कलरफुल ओबा कार्टून फसा फसा यावबा अदु उरु द मासे केनम तौगे नुंगाई गदोइनि सी यौबा नुंगाई बम पी गदोइनि so then mangon acha pa pizza ba mangon lakna sana ba khotna ba je mangon da yam boring hoidini adum kap kani adum kasuk ma life se nungai te khan gani huziki kino se sum pi tri gai so thembo oirazu chabo oirazu themisisu kaigino mangon adu phangtabai mana kappagi irritate oirapagi thembong daka lektuni thembagi rate daka lektuni thembagi akhoi adu pirani adu piramni na adu pi taba matam da umuk themba daka lerani so sumai tawda similarly si jaina haijan banate aina kainum da pagre that angang da khoina siguma video singan baje moi the addiction ama pirine cocaine use tawba gumbane ahan mana angang da siguma video singan baje adu yaudri gai ma leiba ngamoi then ahandasu koina mi amagi bringing up the kinom tawge nungai baze life ta koina utkragadi life ki atopaze low in the field tawani so koina mingon da kinom introduce tawba kanda level amagi chang hadi life haisam sangi so khara nungai ba pot to khara na piba aduna yaraktra kana khar nungai ba ung piba aduna nungai tra kana khar nungai ba ung piba so sum step wise growth le gadi phani na khale for example chahi manga tara su bangang da khoina drawing kino gumba piba and then restriction tham hai tare and then puzzles gumba piba and then cardboard games gumba piba adudagi simpler video games piba khoina directly playstation gumba ma angang da le pisan green khalo adudi ma chahi manga tara dagi aduda addicted already so yam nungai ba game da so yam stimulating oi ba brain da stimulating oi ba thingna ga di life da aduk yong na stimulating oi ba poti atai am ta leite so atopa da mai onjan ba yara aroi so similarly akoina zu as an adult akoina zu khanga da bani that yes aina ngasi drugs se sinardi asi drugs se sinado ke am ta wi nungai di duni and ai asi nunti gi pam le gani so we should not think like I am aware oi bam changi akoina ai ngasi si try toge ngasi hanaki holiday si da si drugs se sinarga am nungai thoge ai tungda amu hana sinaroi adu yaroi haina gini pam gini and adu sum pamaga le kani so sumai tawdana akhoi life da akhoi am casual language da just cool oina sum haibane sidi coffee addict gym addict adumai ga tea addict kind haibi yawi pachigum base ta sengna addiction la na tabra haibido yes asise nungai mandana akhoi use tawragadi yamna tasengna overly harmful family da problem thon ba health ka hena problem thon ba di natte yes tea coffee gidi overuse or the questionable way that harmful oibra oidabra haibse but tasengna addiction gumbadi natte proper terms ta hairagadi mi gym chachaba sports sanaba music ta addicted oiba si my life ta in fact positive addiction gumbani sis na khogi paisa thokpa yai magi social circle hengalei magi health phai mood nungai bi heli asisina kasuk sohan banate paisa manghan banate so khogi addiction se atopa kai lai social media addiction lai Facebook Instagram or even YouTube koina
productive way da seasonaragadi like pabagi kenom learn tawagi activity hobby ama develop tawai seasonal word kasu kaide kasu natabi the mindless oina arak pagai pangyeng yeng leiba akoina tum hagolappada pungkhai ama du yeng ligai nungai taba saksaba matamda du yenga leningba or nungdang tumam daida du so yeng ligai tumba yadaba sidi addiction ne now what happens akoina ngasi minute tranga pungkhai ama seasonare isana isagi free time leiba pithok pa yaba matam haitare aduda khara use over di kasu kaide but adu yengine hena yumgi thabak thado ga adu tawrini haraga like padaba adu tawrini haraga kalushan daba sidi we are hoina um, addiction amane adu so hoina life ki important atopa thabak ignore torpose life ki normal activities se swai gi level da leire hoji ki social media yengba kana da video singba jina swai da sum leire gadi so hoina kenom learn tawbagi kenoma appreciate tawbagi or yam limited use ta comedy ꯑꯣꯏꯔꯁꯨ funny videos ꯑꯣꯏꯔꯁꯨ ꯉꯥꯛꯇꯪ mood ꯅꯨꯡꯉꯥꯏꯅꯅꯕ limited period ꯑꯣꯏꯅ use ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ movies ꯌꯦꯡꯕ ꯀꯩꯁꯨ ꯀꯥꯏꯗꯦ movies ꯁꯦ ꯃꯔꯛ ꯃꯔꯛꯇ ꯌꯦꯡꯕ ꯌꯥꯏ ꯏꯁꯥꯒꯤ free ꯃꯇꯝꯗ ꯍꯞꯇꯥ ꯑꯃꯗ ꯑꯃꯅꯤ ꯌꯦꯡꯒꯦ ꯈꯜꯂꯁꯤ just an example movies ꯌꯦꯡꯉꯦꯗꯅ ꯅꯣꯡꯃꯒꯤ ꯑꯅꯤ ꯑꯅꯤ ꯌꯦꯡꯗ ꯌꯥꯗꯦ serial ꯑꯃ ꯌꯦꯡꯉ ꯂꯩꯔꯒ class ꯆꯠꯇꯕ or ꯑꯩꯈꯣꯏꯒꯤ ꯊꯕꯛꯀ ꯆꯠꯇꯕꯈꯩ serialꯁꯦ ꯁꯨꯝ ꯌꯦꯡ ꯂꯩꯔꯒꯗꯤ that is another sort of addiction and ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯈꯤꯇꯪ ꯂꯥꯏꯐꯁꯦ ꯈꯔ ꯗꯥꯎꯟ ꯆꯠꯍꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯄ꯭ꯔꯗꯛꯇꯤቭ ꯑꯣꯏꯖꯒꯗꯕ ꯂꯥꯏꯔꯤꯛ ꯄꯥꯖꯒꯗꯕ ꯊꯕꯛꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯒꯗꯕꯗꯣ ꯍꯟꯊꯍꯜꯂꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯦꯗꯤꯛꯁꯟꯁꯦ ꯑꯇꯩ ꯕꯦꯗ ꯍꯦꯕꯤꯠꯁꯇ ꯃꯌꯥꯝ ꯑꯃ ꯂꯩ ꯏꯁꯥ ꯏꯁꯥꯅ ꯀꯩ ꯐꯦꯁ ꯇꯧꯕ ꯌꯥꯎꯈ꯭ꯔꯦꯗꯣ ꯀꯣꯃꯦꯟꯠꯁꯇ ꯊꯝꯕꯤꯔꯛꯑꯣ ꯑꯩꯅ ꯗꯤꯁꯀꯁ ꯇꯧꯕꯁꯤꯗ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯗꯕꯁꯨ ꯌꯥꯎꯏ ꯑꯦꯟ ꯌꯥꯝ ꯗꯤꯕꯦꯇꯦꯕꯜ ꯏꯁꯨ addiction has a good habit anything the addiction oibi yawi but tasengna di addiction habits is like drugs and gambling bumba yam phataba potta hainai but habits tazu addicted oibaze healthy oiragadi kashu haina de and yam ka hena overly stimulating oiba pot natragadi habit haina haini addiction haina de so yamna sigumbazidi kashu fine line haidi keno lebe natte adi sine addiction ni sine habit ni habda the maina fine keno lebu nate normally khogi bad consequences tholokpa family problems tokpa money issues health issues thonba issues ina addiction hai now ai isagi example ama lawraga addiction je kamaina handana hotna biya heze hajarake now aidi coffee addict ne na isana khangje coffee addict ki meaning di aise tum hawlakpada coffee ama thaktrigai numituma ai chathaba ngamde maraktasu ani ahumrak thakningi nungdangdasu evening late evening dasu ama thakningi normal oina aise isagi productive oiba ngamnaba agi mind je fresh oinaba now similarly mi cha thapu miyam am lerangani so thakta numitadi khar nungaite kitang low feel tawi so adum thakna honi haitare so asise handanaba kai tawbi ai asise handanaba morning na matha ani aduju hana thamba dose kitang less hapaga kitang lower dose thakna hona gani then free day da khara khogi holiday oiba numit sunday oiba numit gumbada khoina thaba kayam leitragadi aigi kino do mind just stimulate oiba je khara less oiraga ju kitang thing na thakna hona gani next cup ama thakpa je huzik mak ai thakning bra haragadi already a few hours fare huzik adum thakning ba phawe huzik thadi nungai gani khangi but I'll try to wait for 2-3 hours horen khat thengna thagadi ai no magi thaksa ba mari manga ga thae khalone adu maybe ani ahum gumna thak yarni and adu muk among thakpadi yamna adum normal oini khalle unhealthy effects la oi heartbeat ka am kan ba isa je thakmandana overdose tawbi type the feeling am lakba adu la oyena khalle aduna swine tawga khar khak thabi ai so this is just an example life that any habit later ga the addiction later ga the akhoina sumaina tap na sum handa hanba matam sida kitang irritate feel the way out gani kitang nungai taba low mood feel the way out ni tu ngakang self control tawga khanga amaktra kan da hoi hojiki whatever substance used to work edu kitang amuk lower dose sa seasonal ba sign taw rakan tam handana ba hotna bi ai sigi process se understand taw rakan so normal dose seasonal ni hengat seasonal le ni aina dose handa je haiba je akoina khodak ta ka agadi ki tawi
ꯏꯁꯥꯁꯦ withdrawal symptom ꯍꯥꯏꯅ ꯌꯥꯝ irritable ꯑꯣꯏꯕ ꯏꯁꯥꯁꯦ aggressive ꯑꯣꯏꯔꯛꯄ alcoholꯒꯤꯗꯤ ꯇꯧꯋꯦ alcohol withdrawal symptom ꯍꯥꯏꯅ ꯀꯔꯤꯅ ꯆꯨꯝꯃꯤꯅꯣ ꯂꯥꯜꯂꯤꯅꯣ ꯈꯪꯉꯛꯇꯕ ꯌꯥꯝ aggressive ꯑꯣꯏꯁꯜꯂꯛꯄ ꯃꯤꯒ ꯐꯨꯅꯕ ꯊꯥꯡꯒ ꯊꯤꯟꯕ ꯌꯥꯝꯅ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯔꯛꯄ ꯌꯥꯎꯋꯦ ꯍꯥꯏꯗꯤ mentally unstable ꯑꯣꯏꯔꯛꯄ ꯌꯥꯎꯋꯦ ꯁꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ anything ꯂꯥꯏꯐꯇ ꯌꯨꯁ ꯑꯣꯏꯔꯝꯕꯁꯦ ꯊꯥꯗꯣꯛꯄ ꯀꯥꯟꯗ ꯌꯥꯝꯅ irritable ꯑꯣꯏꯕ ꯅꯨꯡꯉꯥꯏꯇꯕ ꯐꯤꯜ ꯇꯧꯔꯛꯀꯅꯤ ꯁꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯌꯥꯅꯕ lower ꯑꯃꯥꯎꯟꯇ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯒ ꯇꯞ ꯇꯞꯅ ꯊꯥꯗꯣꯛꯄ ꯍꯣꯠꯅꯕ ꯑꯦꯟ ꯑꯇꯣꯞꯄ happier happy feel ꯇꯧꯕ ꯑꯇꯣꯞꯄ good activitiesꯅ replace ꯇꯧꯕ for example ꯃꯤꯁꯦ ꯌꯥꯝ ꯀꯣꯏꯕ ꯆꯠꯄ ꯃꯄꯥꯟꯗ ꯁꯨꯝ ꯆꯠ ꯂꯩꯔꯦ friends una ꯂꯩꯔꯦ ꯀ꯭ꯋꯥ ꯆꯥꯕ ꯆꯠꯂꯦ drink ꯇꯧꯕ ꯆꯠꯂꯦ ꯁꯨꯝ habits ꯁꯨꯃꯥꯏꯅ ꯁꯨꯝ ꯐꯠꯆꯜꯂꯛꯇ꯭ꯔꯦꯅ ꯈꯜꯂꯣꯅꯦ so what we can do is ꯑꯩꯈꯣꯏꯅ ꯃꯥꯒꯤꯗꯃꯛꯇ environment ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯤꯕ ꯃꯥꯁꯦ ꯀꯩꯒꯨꯝꯕ ꯌꯨꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯥꯏꯔꯤꯛ ꯄꯥꯅꯕ ꯐꯖꯕ ꯇꯦꯕꯜ ꯑꯃ ꯂꯥꯏꯔꯤꯛꯀꯁꯦ ꯐꯖꯅ ꯊꯝꯕ ꯂꯦꯞꯇꯣꯞ ꯑꯥꯏꯄꯦꯗꯀꯨꯝꯕ ꯄꯤꯔꯒ ꯑꯗꯨꯝ ꯄ꯭ꯔꯗꯛꯇꯤቭ ꯋꯦꯗ ꯁꯤꯖꯤꯟꯅꯔꯕ ꯍꯣꯏ ꯃꯇꯝ ꯈꯔ ꯃꯥꯡꯖꯔꯒꯁꯨ ꯑꯗꯨꯝ ꯃꯥꯒꯤ ꯅꯨꯡꯉꯥꯏꯖꯕ ꯃꯥꯅ ꯄꯥꯝꯖꯕ ꯃꯑꯣꯡꯗ ꯂꯥꯏꯔꯤꯛ ꯄꯥꯅꯕ ꯑꯃ ꯁꯤꯟꯕꯤꯔꯒꯗꯤ ꯃꯦꯕꯤ ꯃꯥ ꯑꯗꯨꯒꯤ ꯍꯦꯕꯤꯠꯇꯣ ꯂꯧꯈꯠꯂꯛꯀꯅꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯍꯦꯕꯤꯠꯇꯣ ꯚꯤꯗꯤꯑꯣ ꯒꯦꯝ ꯁꯥꯟꯅꯕꯁꯤꯁꯨ ꯕꯦꯠ ꯍꯦꯕꯤꯠꯅꯤ ꯕꯠ ꯏꯟꯁꯇꯦꯠ ꯑꯣꯐ ꯃꯄꯥꯟꯗ ꯆꯠꯂꯒ ꯀꯩꯅꯣꯝ ꯇꯧꯔꯒ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯈꯣꯠꯍꯟꯗꯅ ꯗ꯭ꯔꯤꯡ ꯇꯧꯕ ꯈꯣꯠꯄ ꯗ꯭ꯔగ్ ꯌꯨꯁ ꯇꯧꯕ ꯇꯧꯔꯒꯗꯤ ꯃꯦꯕꯤ ꯚꯤꯗꯤꯑꯣ ꯒꯦꯝ ꯑꯦꯗꯤꯛꯁꯟꯅ it is slightly better ꯍꯥꯏꯇꯥꯔꯦꯀꯣ ꯚꯤꯗꯤꯑꯣ ꯒꯦꯝ ꯑꯦꯗꯤꯛꯁꯟꯁꯨ ꯃꯇꯝ ꯃꯥꯡꯍꯜꯂꯤ ꯂꯥꯏꯔꯤꯛ ꯄꯥꯍꯟꯗꯦ ꯕꯠ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝ ꯇꯧꯔꯒ ꯈꯤꯇꯪ ꯕꯦꯇꯔ ꯑꯣꯏꯕ ꯄꯣꯠ ꯑꯃꯅ ꯔꯤꯄ꯭ꯂꯦꯁ ꯇꯧꯔꯒꯗꯤ ꯗ ꯋꯤꯜ ꯕꯤ ꯒꯨꯗ ꯑꯩꯈꯣꯏꯁꯦ ꯃꯄꯥꯟꯗ ꯆꯥꯕ ꯆꯠꯄ ꯈꯣꯠꯄꯁꯤꯁꯨ ꯁꯨꯝ ꯃꯄꯥꯟꯗ ꯆꯥꯔꯒ ꯄꯩꯁꯥ ꯇꯤꯡꯍꯟꯕꯁꯤꯁꯨ ꯁꯤꯁꯨ ꯁꯣꯔꯠ ꯑꯣꯐ ꯑꯦꯗꯤꯛꯁꯟ ꯑꯃꯅꯤ ꯃꯄꯥꯟ ꯆꯥꯔꯒ ꯔꯦꯁꯇꯨꯔꯦꯟ ꯑꯅꯥꯟꯕ ꯑꯃꯗ ꯆꯠꯂꯒ ꯑꯍꯥꯎꯕ ꯆꯥꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯤꯜ ꯇꯧꯔꯤꯅꯦ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯂꯦꯚꯦꯜꯗꯣ ꯌꯨꯝꯗ ꯅꯣꯔꯃꯦꯜ ꯑꯆꯥꯄꯣꯠ ꯑꯗꯨꯝ ꯆꯥꯕꯗꯗꯤ ꯐꯪꯗꯗꯅ ꯁꯨꯝ ꯇꯣꯏꯅ ꯇꯣꯏꯅ ꯆꯠꯅꯤꯡꯕ ꯃꯤꯁꯨ ꯂꯩ ꯁꯣ ꯑꯁꯤ ꯇꯧꯃꯟꯗꯅ ꯑꯩꯈꯣꯏꯁꯦ ꯄꯩꯁꯥ ꯁꯨꯝ ꯃꯥꯡꯍꯜꯂꯦ ꯈꯣꯠꯍꯜꯂꯦ ꯈꯜꯂꯒꯗꯤ ꯃꯦꯕꯤ ꯋꯤꯀꯦꯟ ꯑꯩꯈꯣꯏꯅ ꯀꯤꯠꯆꯟꯁꯦ ꯌꯥꯝ ꯅꯥꯟꯅ ꯑꯃ ꯁꯥꯕ ꯁꯦꯡꯗꯣꯛꯄ ꯑꯣꯔ ꯑꯩꯈꯣꯏꯒꯤ ꯗꯥꯏꯅꯤꯡ ꯑꯦꯔꯤꯌꯥꯁꯦ ꯐꯖꯕ ꯃꯑꯣꯡꯗ ꯇꯧꯔꯒ ꯌꯨꯝꯗ ꯑꯗꯨꯝ ꯁꯤꯟꯖꯔꯁꯨ ꯌꯥꯏ ꯌꯨꯝꯗ ꯐ꯭ꯔꯦꯟꯁ ꯀꯧꯔꯒ ꯆꯥꯃꯤꯟꯅꯗꯅ ꯈꯣꯠꯃꯤꯟꯅꯗꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯗꯤꯁ ꯑꯥꯔ ꯖꯁ ꯑꯦꯛꯖꯥꯝꯄꯜꯁ ꯀꯣ ꯁꯤꯒꯤ ꯇꯣꯄꯤꯛꯇ ꯐꯣꯀꯁ ꯇꯧꯕ ꯅꯠꯇꯦ ꯁꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯕꯦꯗ ꯍꯦꯕꯤꯠꯁ ꯂꯩꯕꯁꯦ ꯔꯤꯄ꯭ꯂꯦꯁ ꯇꯧꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁꯨꯝ ꯌꯦꯡ ꯂꯩꯕꯁꯦ ꯑꯌꯨꯛ ꯉꯟꯇꯥ ꯑꯣꯔ ꯅꯨꯡꯗꯥꯡ ꯑꯌꯨꯛ ꯉꯟꯇꯥ ꯑꯩꯈꯣꯏꯅ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯅ ꯔꯤꯄ꯭ꯂꯦꯁ ꯇꯧꯔꯒꯗꯤ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ ꯀꯥꯟꯗ ꯐꯤꯜ ꯒꯨꯗ ꯇꯧꯕꯗ ꯑꯗꯨꯀꯥꯟꯗ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯛꯄ ꯌꯥꯏꯗꯅ ꯑꯣ ꯅꯍꯥꯟꯒꯩ ꯑꯩꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯌꯦꯡ ꯂꯩꯔꯤꯁꯦ ꯃꯇꯝ ꯄꯨꯡꯈꯥꯏ ꯑꯃ ꯄꯨꯡ ꯃꯥꯡꯍꯜꯂꯤꯁꯦ ꯁꯤ ꯃꯍꯨꯠꯇ ꯑꯩꯅ ꯁꯨꯃꯥꯡꯗꯗꯪ ꯊꯣꯛꯑꯒ ꯆꯥ ꯑꯃ ꯊꯛꯄ ꯑꯣꯏꯔꯁꯨ ꯖꯤꯝ ꯆꯠꯂꯁꯨ ꯋꯥꯀꯤꯡ ꯆꯠꯂꯁꯨ ꯁ꯭ꯄꯣꯔꯠꯁ ꯁꯥꯟꯅꯔꯁꯨ ꯑꯦꯅꯤꯊꯤꯡ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯒ ꯌꯣꯒꯥ ꯇꯧꯔꯁꯨ ꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯦꯅ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣꯝ ꯑꯦꯛꯇꯤꯚꯤꯇꯤ ꯅꯨꯡꯉꯥꯏꯕ ꯑꯦꯛꯇꯤꯚꯤꯇꯤ ꯑꯃꯅ ꯔꯤꯄ꯭ꯂꯦꯁ ꯇꯧꯔꯒꯗꯤ ꯃꯦꯕꯤ ꯑꯗꯨꯒꯨꯝꯕ ꯑꯦꯗꯤꯛꯁꯟꯁꯦ ꯈꯔ ꯊꯥꯗꯣꯛꯄ ꯌꯥꯒꯅꯤꯅ ꯈꯜꯂꯦ ꯅꯨꯡꯗꯥꯡ ꯇꯨꯝꯃꯝꯗꯥꯏꯗ ꯑꯩꯈꯣꯏꯅ ꯃꯨꯚꯤ ꯌꯦꯡꯕ ꯁꯤꯔꯤꯌꯦꯜ ꯌꯦꯡꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯌꯨꯇ꯭ꯌꯨꯕ ꯁꯨꯝ ꯀꯨꯏꯅ ꯀꯨꯏꯅ ꯌꯦꯡꯉꯒ ꯃꯇꯝ ꯃꯥꯡꯍꯟꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯑꯦꯛꯇꯤꯚꯤꯇꯤꯁ ꯂꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯇꯧꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯈꯔ ꯊꯥꯗꯣꯛꯄ ꯌꯥꯏ ꯑꯦꯟ ꯐ꯭ꯔꯦꯟꯁ ꯑꯦꯟ ꯐꯦꯃꯤꯂꯤꯒ ꯍꯦꯄꯤ ꯃꯣꯃꯦꯟꯠꯀ ꯁ꯭ꯄꯦꯟ ꯇꯧꯕ ꯑꯦꯟ ꯁꯤꯝꯄꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯇꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯍꯜꯂꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜꯂꯤ ꯑꯩꯈꯣꯏꯅ ꯑꯦꯗꯤꯛꯁꯟ ꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤꯁꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯚꯤꯗꯤꯑꯣ ꯒꯦꯝꯁ ꯌꯨꯝꯗ ꯁꯥꯎꯅꯔꯒꯁꯨ ꯆꯠꯊꯣꯛ ꯂꯩꯕ ꯄꯥꯔꯇꯤ ꯊꯦꯡ ꯇꯧꯕ ꯐ꯭ꯔꯦꯟꯁꯀ ꯄꯨꯟꯕ ꯈꯣꯠꯄꯗ ꯁꯨꯝ ꯊꯦꯡꯅ ꯍꯟꯖꯜꯂꯛꯄ ꯑꯗꯨꯗꯒꯤ ꯀꯩꯅꯣꯒꯨꯝꯕ ꯇꯧꯕꯁꯦ ꯗ꯭ꯔഗ്ꯁꯀꯨꯝꯕ ꯁꯤꯖꯤꯟꯅꯕ ꯑꯦꯜꯀꯣꯍꯣꯜ ꯁ꯭ꯃꯣꯀꯤꯡ ꯁꯤꯒꯨꯝꯕꯁꯦ ꯌꯦꯁ ꯋꯥꯟꯁ ꯏꯟ ꯑ ꯋꯥꯏꯜ ꯇꯧꯕ ꯃꯤꯗꯣ ꯑꯦꯗꯤꯛꯁꯟ ꯀꯧꯗꯦ ꯕꯠ ꯇꯧꯗ ꯌꯥꯗꯦꯅ ꯁꯨꯝ ꯈꯜꯂꯤꯕꯗꯣ ꯑꯗꯨ ꯑꯦꯗꯤꯛꯁꯟ ꯀꯧꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯉꯥꯏꯍꯥꯛ ꯄꯥꯏꯕ ꯚꯤꯗꯤꯑꯣ ꯉꯥꯏꯍꯥꯛ ꯌꯦꯡꯕ ꯍꯧꯖꯤꯛꯁꯤꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤꯁꯦ ꯉꯥꯏꯍꯥꯛ ꯌꯦꯡꯉꯒ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇꯣ ꯔꯤꯖ꯭ꯌꯨꯝ ꯇꯧꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯣꯚꯔ ꯌꯨꯁ ꯇꯧꯕ ꯁꯣ ꯁꯤꯁꯦ ꯌꯨꯁ ꯇꯧꯃꯟꯗꯅ ꯂꯥꯏꯐꯀꯤ ꯑꯇꯣꯞꯄ ꯑꯦꯁꯄꯦꯛꯁꯦ ꯏꯒꯅꯣꯔ ꯇꯧꯔꯛꯄ ꯄ꯭ꯔꯗꯛꯇꯤꯚꯤꯇꯤ ꯍꯟꯊꯔꯛꯄ ꯃꯇꯝ ꯃꯥꯡꯍꯟꯕ ꯍꯥꯏꯇꯥꯔꯦ ꯁꯣ ꯑꯗꯨ ꯑꯦꯗꯤꯛꯁꯟ ꯀꯧꯏ ꯁꯣ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯏꯁꯥꯒꯤ ꯐ꯭ꯔꯦꯟꯁ ꯑꯦꯟ ꯐꯦꯃꯤꯂꯤꯗ ꯏꯁꯥꯃꯛꯇ ꯀꯔꯤ ꯇꯥꯏꯞꯀꯤ ꯑꯦꯗꯤꯛꯁꯟ ꯀꯔꯤ ꯐꯦꯁ ꯇꯧꯕ ꯌꯥꯎꯈ꯭ꯔꯦ ꯀꯃꯥꯏꯅ ꯐꯍꯟꯕ ꯌꯥꯎꯈ꯭ꯔꯦ ꯐꯍꯟꯅꯕ ꯀꯩ ꯍꯣꯠꯅꯔꯤ ꯍꯥꯏꯕꯗꯣ ꯁꯨꯝ ꯗꯤꯁꯀꯁ ꯇꯧꯅꯁꯦ ꯀꯣꯃꯦꯟꯠꯁꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯅ ꯂꯧꯔꯤꯕ ꯑꯦꯛꯖꯥꯝꯄꯜꯁꯤꯡꯁꯤꯗ ꯀꯩꯒꯨꯝꯕ ꯉꯥꯡꯕꯗ ꯁꯣꯏꯕ ꯌꯥꯎꯈ꯭ꯔꯁꯨ ꯑꯦꯅꯤꯋꯟꯗ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯅꯕ ꯉꯥꯡꯕꯗꯤ ꯌꯥꯎꯈꯤꯗꯦꯅ ꯈꯟꯖꯩ ꯕꯠ ꯑꯦꯅꯤꯊꯤꯡ ꯌꯥꯎꯈ꯭ꯔꯁꯨ ꯉꯥꯛꯄꯤꯌꯨ ꯕꯤꯀꯣꯁ ꯁꯤꯁꯦ ꯖꯁ ꯑꯩꯅ ꯀꯟꯁꯦꯞꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯅꯕ ꯉꯥꯡꯕꯅꯤ ꯁꯤꯗꯩꯁꯤꯗ ꯀꯟꯁꯦꯞꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯅꯕ ꯑꯦꯟ ꯑꯦꯗꯤꯛꯁꯟꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯏꯟ ꯄꯔꯇꯤꯀꯨꯂꯔꯂꯤ ꯑꯦꯗꯤꯛꯁꯟ ꯑꯃ ꯄꯣꯏꯟꯠ ꯑꯥꯎꯠ ꯇꯧꯕ ꯅꯠꯇꯦ ꯂꯥꯏꯐꯇ ꯑꯦꯅꯤ ꯑꯦꯛꯇꯤꯚꯤꯇꯤ ꯑꯦꯅꯤ ꯍꯦꯕꯤꯠꯁꯦ ꯆꯦꯟꯖ ꯇꯧꯅꯕ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯗꯣ ꯑꯗꯨꯒꯤ ꯖꯁ ꯐꯥꯔꯁ ꯁ꯭ꯇꯦꯞꯀꯤ ꯇꯥꯏꯞꯇ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯂꯣꯏꯅ ꯁꯨꯅꯕ ꯇꯥꯛꯑꯦ ꯍꯥꯏꯕ ꯅꯠꯇꯦ ꯂꯣꯏꯅ ꯁꯨꯅꯕ ꯈꯪꯉꯦ ꯍꯥꯏꯕ ꯅꯠꯇꯦ ꯕꯠ ꯏꯁꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯑꯩꯅ
tamjarakpa aina school la psychology tamakpa MBBS la psychiatry tamakpa and alcohol use tabo patients ma'am su thingnare drug use tabo patients su thingnare and isagi personal life tagi friends and family gi mung yengbuda habit haise kaino addiction haise kaino ina sum khangjarakpado adugi opinion do ina sida share tobane. I hope you enjoyed this video. Thanks a lot for watching. Video se kane ina khaladi thumbs up button like button do namiromo and please share this video to anyone somna kanani khanba friends and family leragadi. Thank you. Bye.